Image Paodam Meyang Tabiribasingbo Surbala na Kurumjari, Nasigi Maruiba Pau Pijari. Chief Minister N. Birena Emergency Response Support System launch Tokre. Kakjing Assembly Constituency ki MLA M. Rameshwar na nauna siyang basakaliba water supply scheme singyan singtre. Loina na sing narakpa khuding maki India na mayok na nabasem saduna lay hai na Defense Minister Rajnath na haikre. Pau muchakay na pijari. Chief Minister N. Biren Singhana ngasi Emergency Response Support System ERSS launch tawkre 1st Battalion Manipuri Rifles Complex pangthokiba ERSS launch tawbagi thoramduda Chief Minister na media person singda phungdokibada ERSS asina miyamna emergency oiba khudongchadaba mayoknaba matamda miyambu authority na hena ningthina tengbang bangamlagani. Kanagumbana emergency assistance darkar oirakpada ERSS asi activate tawnabagidamak emergency phone number 112 da call tawduna police fire service health department na chingba kayadagi emergency assistance lawba yaragani. ERSS asi miyamna voice call, emails, panic source request, web request na chingba miyamna thawai wabagi signal phangnabagidamak design tawbani. Hairiba signal khudingmak 112 hairiba number asida Thakigani hainasu CM na phungdoki. ERSS asi Government of India gi Ministry of Home Affairs na emergency number 112 hairiba number amakhaksina laibak phunamaki emergency amadi distress call sing khangbangamnabagidamak launch tawnaba vision amani. Masida mapung oina main component ahum haibadi public safety answering point PSAP Mobile Data Terminal MDT amadi District Coordination Centers natraga District Control Room sing yauri hairi. Aduga ERSS ta call tawba natraga thawai wabagi signal thage hairagadi mobile phone natraga ahanbada landline dagi 112 da dial tawbiyu anisubada smartphone dugi power button da ahumlak yamna thuna namduna panic call mai pakna activate tawhanbiyu. Ahum subada pairiba phone adugi S natraga 9 gi key da sangna nambiyu. Mari subada ERSS ke website mnerss.in da login tawbiyu. Manga subada state sigi ERSS center da email source alert tawbiyu amadi taruk subada panic call activate tawnabagidamak Google Play Store natraga Apple Store dagi 112 India mobile app siznabiyu hairi. Usiki accident number 2 na call la kuma tamda call tawraiba midugi spot to adusu identify tawrne adi accident hoiba mafam dusu identify tawrne adi accident hoiba midu mafam dune midu ne identify tawrkanda forgery su yaro hoax call su yaro adudi adugi nangna bada gari kana lege si sida automatically identify to adudi nangna ba gari to khoina thalong pirge nangi adugi khun mana to da kilometer duksalaga adudi de accident hoye nang hana rasto adamai tarogadi khoi life property aduga khoi police ki matho ose khoi mi bi punsi kan balam thum kan ba akaya to thon da me han thum thon da misi mina nang da bani adu dai yam ka ina mateng pangni na maina adu ki tum teni Manipur da haukiba pung kunmari asida janan population dagi miyoi yangkhai taruk Central Armed Police Force CAPF dagi personnel ani apunma miyoi yangkhai nipan nauna positive oiba thengnabadagi state asigi COVID-19 confirm case lising kuntaret chaunga marifutara nipan sukre miyoi anina laikidabadagi apunba sikibagi masingna chahum kuntra taruk amadi miyoi chama nifuma thoina discharge tawkibadagi apunba recover tawkiba masing lising kunmanga changa taranithoi amadi Active case tana miyoi lising amat chatret yangkhai leiduna Manipur gi recovery rate chada mariputara nithoi dasmik mari da leire haina COVID-19 control room dagi thorakpa cherona phungdorakli. Ngasi nauna COVID-19 positive oiraba miyoi sing adudi Janims da tara Imphal West da tara manga Mothers Care Maipakpi Asian Hospital Lamjingba Samaritan Thawbal Chochampur amadi Jiribam da amamam Siza Hospital da Taramathoi Tamenglong da manga amadi Bavina Diagnostic da mapan thengnaki.
General population dagi positive oirabasing asi Imphal West District dagi miyoi kunipan, Imphal East District dagi tarataruk, Thawal District dagi miyoi ani, Senapati District dagi miyoi ama, Churachandpur District dagi miyoi mari amadi Tamenglong District dagi miyoi mangani, makhoi loinamak travel history laitaba local ngaktani. Makhoi punamak laukhatuna COVID care facility phanghanbaga loinana medical precautionary measures sing laukhatkre ngasi laikhidraba miyoi ani aduna Imphal West District dagi chahi 63 amadi Senapati District dagi chahi 65 suraba miyoi singni hairi. Kaching District asida haukiba pung kunmari da general population dagi miyoi ani nauna COVID-19 positive oiba thengnaduna district asigi apunba COVID-19 confirmed case masing Chatruk Marifutara Mari Shukre Haina ngasi nungtil pung ani fawda laikiba Kaching District COVID-19 update report palli report asina makha taribadi Kaching District hangliba COVID care center asida apunba COVID patient Chamri Marifunipa admit tawrabada patient Chamri Tara Mari naba faduna discharge tawkre Hauzik patient taratare na layengna lairi aduga district asigi atopa patient yankaitare na tongan ma mfamda hangba COVID care center singda thamli District asigi miyoi nipan laichat asina sihankre miyoi lising ama chamri marifutarana hauzik home quarantine tawduna lairi hairi. Kaching Assembly constituency ki manungda nauna semgat sagaliba amasung semgat sagatgadaba water supply scheme sing ngasi Kaching Assembly constituency ki MLA Mayanglambam Rameshona koina chatuna yengsinkre Irengbam Mairengbam water supply Sora water supply amasung Palen water supply yengsinbagi khongchat aduda Public Health Engineering Department PHED Kaching Division ki Executive Engineer RK Surendra Assistant Engineer MD Abdul Jawar amadi Section Officer Singa Loinana Chatkiba Khongchat adugi matangda MLA Mayanglambam Rameshona hai Manipur ki CM Nongthombam Biren amasung PHED Minister Losi Dikho anina Kaching Assembly constituency da singthaningai oiraba project sing nauna paikhatpirakpa si laibak yamna fabani miyambu thakpa yaba afaba ising pinanabagi paikhatliba scheme sing asi yamna fajaba ngaktani isingda arsenic na chingba thakpada hakchang sokningai oiba chemical na chingba yaubra haibadu test tawthokpa na chingba yanaba project sing asida hapnanabasu tanare Scheme sing asi paikhalakpada miyamnasu angam mateng pangbiu haina phongdoraki. MLA Mayanglambam Rameshona makha taraduna hai mahakna MLA oirakpadagi ihan hana phanglakpa tolop adu miyamda kathokani haibagi matung ina tolop ki senfam phangle senfam sing aduna Kaching Assembly constituency ki mafam kayada maingan pina bagi damak solar street lamp lairaga thana bagi damak manireda da order tawkre Kaching gi miyamda mahakna haijanengbadi politics tawba matamda party ki khenaba thamdana chawkhatpagi lambida manglomda changsinaba politics dominasi haina su phongdoki Prajabu thakpa yaba ising piba quality portable drinking water supply gi locally based scheme jingsi yamna phajaba scheme ngaktani ana akoigi honorable minister Tamu Dikho amadi akoigi leader oibiriba honorable chief minister Wehangna Haki Kendrada 37 Kaching Esida Asigumba Landmark project mayam ama nahungna nahanakta sanction tawraga tawbirakpasi ayamna thagat ko phongdoksari Khongchat aduda saruk yakiba PHED Kaching Division gi EER ke Surendra na phongdorakpada Jal Jeevan Mission JJM gi makhada paikhalibak ngasi yengsinkiba water supply scheme singi manungda Irengban Mairengbam water supply scheme asidi atuba matamda loishinduna miyamda ising piba hoba yaragani aduga Sora amadi Palel gi water supply scheme asisu atubada loishinaba 24/7 gi mawongda thabak suba hauragani Masigi sumathakta New Development Bank NDB gi makhada anoba scheme ahum Loksipat Sora Karanchi amasung Bijoypur dasu paikhatnaba thorang lairi JJM amasung NDB scheme ahum asi lairabadi Kaching Assembly constituency gi town gi saruk yaudabida saruk ahum thokpagi anida thaknaba isingi kanaba piba ngamlagani haina phongdoki Manipur State Sumang Lila Council na senduna numit taruk ni chathagadaba Festival of Narrative Arts ngasi iboyama Sumang Lila sangnenda hudokre thorom aduga mari leinana Sumang Lila Council gi lifetime secretary Saurakpam Hemantana phongdokladuna festival asi maru oina Manipur gi Sumang Lila gi achoba ahongba asengba structure laknaba council sina Academy of Moirang Parwa lingduna masi
काननबा थबक कया पाइखलकपगी मनung channa पांथोकपनि महाकना मखा तारदुना हाई मोयरांग पर्व काननबा अखोइगी लैजरमलिबा इसै नरेटिव आर्ट फॉर्म मचा मचा सिंह योखतुना थंबा मथौ ताई खुलंग इसै पेना फमसक वारी लिबा लाइरिक थीबा खोंजोम पर्व मोयरांग साई यावना लाई हराउबदा सकलिबा मखल खुदिंगी इसै हाइबा चंगी मोयरांग पर्व मपुंग फाना हैरबतदा लमदम असिगी आर्ट अमदि कल्चर की लमनी हाइना मसक ताकपा यागनी हाइना फोंदोरकी कोई मोरंग पर्व से कन्बा मथौ याम ताय अदुना मोरंग पर्व से कन्नन होनबदा करी कंदगी हाय तारगदी अखोई इसै अखोई नेरेटिव फॉर्म द लेग्रबा अखोई आर्ट फॉर्म मसा मसा मैम से योखप याम मथौ ताय मरु होइना खुले इसै योखप तारई अदगिदी पेना फॉर्म से योखप तारई खोंजोंग पर्व योखप तारई मोरंग साई योखप तारई अदुना लाई हराउबदा सैबा मखन मथेंगी सै मयाम पुनमक्सी अखोई तसेंग तरुना हाइबा म चंगेबको हैरो केंद्र की एमएलए डॉक्टर थोकचोम राजेश्यामना मरनाई ओइना एम्बुलेंस गाड़ी अनि लैजरगा हैरो केंद्र की मियामदा कथोखरे मसिगिदमक भारतीय जनता युवा मोर्चा हैरो केंद्रना एमएलए राजेश्याम की मफमदा तौबिमल खंबा उतक्रे हौखिबा जून जुलाई दा लमदमसिदा कोविड की लाइचट असी इसिंग इचाउगुम हेंगलकी मतमदुदा मणिपुर लेंगा के एजुकेशन मिनिस्टर ओइबता नतना कोविड 19 की लाइचट लाक्सिनबा होनबदा थौबाल डिस्ट्रिक्ट की इंचार्ज ओइनसु पुकिबा एमएलए डॉक्टर टीएस राधेश्यामना एम्बुलेंस गाड़ी अनि अदु मरनाई लैजरगा थौबाल डिस्ट्रिक्ट की मियाम की अमा अमसुंग हैरो केंद्र खकी मियाम की सिजननबा गाड़ी अमा हाइदुना गाड़ी अनि मियामदा खुसिनकी हौजिक लाइचट असी खरा साफरकपगा इरोइनना थौबाल डिस्ट्रिक्ट की मियाम की ओइना सीएमओ थौबालदा खुसिनखिबा एम्बुलेंस गाड़ी अदु ngasi रिलीफ कमिटी अगेंस्ट कोविड 19 हैरो केंद्रदा अमुक डिस्ट्रिक्ट एडमिनिस्ट्रेशन थौबाल अमसोंग डिस्ट्रिक्ट हेल्थ सोसाइटी थौबाल की माइकैदगी खुसिनरखरे गाड़ी अदु एमएलए राधेश्याम की पाउताक मतुंग इना हैरो मियाम की ओइना सिजननबा कथोखिबनी हौजिक केंद्र सिगी मियामना इमरजेंसी की ओइबा अना अयक यौरकपदा अरापा हॉस्पिटल दा चटनबगीदमा एम्बुलेंस गाड़ी अनि असी लेमना सिजनबा यारगनी हाइरी Intelligence collection, investigation and handling of wildlife case haiba hiramda Channel district da mathau tauriba forest department police amadi Assam Rifles personnel singi oiba numit ini chupna Channel district ki Jaupi village da laiba 30 AR gi camp ta chatharakba workshop ngarang losinkhre Manipur Forest Department, Assam Rifles, Manipur Police, Wildlife Crime Control Bureau WCCB amadi Wildlife Conservation Society WCS Indiana पुन्ना खुसमनना सेंदुना नुमित इनि चुपना चथकिबा वर्कशॉप दुदा चैनल फॉरेस्ट डिवीजन के DFO गणेश अमदी ACF चैनल SL नियांग थियान हाउ MSF यावना फॉरेस्ट के स्टाफ सिंह चाकपिकारोंग PS के पर्सनल सिंह अमदी 30 AR के जवान सिंह सु सरुक याकी नुमित निनि चुपना चथरकिबा वर्कशॉप अदुदा WCCB ईस्टर्न रीजन के रीजनल डिप्यूटी डायरेक्टर अग्नि मित्रा WCS इंडिया के अनिर्वाण चौधरी WCCB के इंस्पेक्टर ब्रोजेन अमदी एडवोकेट समीर मजुमदार न रिसोर्स पर्सन सिंह ओइना अहानबा अमदी अनिशुबा नुमित सिंहदा मथंग सिना सिनारियो ऑफ वाइल्डलाइफ क्राइम इन इंडिया बायोडाइवर्सिटी एंड वाइल्डलाइफ वेल ऑफ मणिपुर स्टेट रिसेंट वाइल्डलाइफ क्राइम्स species identification, legal provisions related to wildlife crime in WLPA, IFA, IPC and CRPC Wildlife Protection Act 1972 haiba hiram singda wangangki. Loinana intelligence collection and surveillance, search and seizure, preparation of court documents, investigation and filing of complaints, court procedure in WLPA with important case laws and practical session on filling up of court documents, mock trial of WLPA 1972 case, mock crime scene, preparation of seizure memo, arrest memo, site map and photography haiba hiram singda particular activity kayasu saru yakiba singda pangthok handuna punna wakal taminaki. Numit nini chupna chathakiba workshop aduga mari lainana WCCB Eastern Region ge Regional Deputy Director Agni Mitrana phungdorakpada Manipur asi Assam amasung Myanmar ani gi marakta lairiba faunafam amani Assam dagi Rino gi Machi amadi
lamlaki sa ucheksing puthok pusin tawriba mafam amani maram asina workshop asi Manipur gi forest officer sing amadi police sing da wildlife crime sing matau karamna khangani amadi matau karamna wildlife crime sing chathaba thengnagani haibadu train tawnabagi damak pangtokpani Manipur asi Assam amadi Myanmar anigi lonabada laibana Assam dagi wildlife ki path sing puraktuna Myanmar da puduna laiba yonba tawnabagi lambi amani lambi ama oibana forest department police amadi Assam rifles ki miyoi singna intercept tawbada potlam sing adu laina masak khangba ngamnaba amadi legal procedure sing niyom chumna chathaba ngamnabagi damak workshop asi pangthokpani haiki Laibak asigi nupi singi laktagi ahanba oina Jina Posangbam bu NCUI New Delhi Governing Council member oina khalakpada National Cooperative Union of India Cooperative Education Field Project NCUI CEFP Thawana ngasi harau taramna opaga loinana ikai khumnaba utkre Jina Posangbam hauze project coordination committee ge chairperson oibita natana Manipur State Cooperative Union Imphal gi vice president gi thausu puri bani Mahak Northeast Region gi mihut ama oina handakta nauna NCUI New Delhi gi Governing Council member oina lamba yaudana khalakpani Thawada laiba Khetri Sanglenda pangthokiba taramna opagi thorom aduda wangangbada Jina Posangbamna phungdokibada cooperative sector haiba ase lanjang makhal amani lanjang hangliba singna Chokthaba naidana mai paktriba fawba hanba laitana hotnaminaduna sothana lairaba Manipur gi cooperative sector ase manglomda chathanaba hotnarasi haina phungdoki Ningsingba yai NCUI New Delhi gi mikhal ase chahi asege March thada tawgadabani adubo COVID-19 laichatna maram oiraga thengtarakhibani Northeast gi governing council member asege damakta Assam dagi miyoi amasu mirep oinaba Thawrangkibani adubo state taret ki manungda mangadi Jina Posangbamda support tawduna lairabani maram asina Assam gi miyoi adu reject tawrakpadagi mahakna lamba yaudana mai pakhibani Indian Council of Agricultural Research ICAR Krishi Vigyan Kendra Tamenglong na sinduna taramathoi suba Scientific Advisory Committee meeting ngasi Lamphel Pata laiba ICAR Research Center for Northeast Hill Region Manipur Center da pangtokre hariba Scientific Advisory Committee meeting asida Joint Director ICAR RC4 NEH Region Manipur Dr. I Megachandra State Horticulture Madi Horticulture Department Singi Mihut Singh Subject Matter Specialist SMS Singh Amadi Kangatlaba Progressive Farmer Singh Loinana Video Conferencing ki kuthangda ICAR RC4 NEH Region Umian Selongi Director Dr. BK Kanpal Director Atari Dr. AK Singha Deputy Commissioner Tamenglong District Armstrong Pamesu Saruk Yaki Mifam ki Saruk ama oina chahi English ani Kunmathoi gi anuba annual action plan su puthoki Lainga ke war against drug ta miyamna sawatpam thoi haiduna hanagi ADC members oiramba lamboi gangte na phungdokre wafam ase ngasi moregi je wajang khunda nongna hangdokiba hygiene cafe haina koba restaurant ama sangabagi thorom amada phungdokibani mahana makhata na phungdokibada Lamdam asida drugs kaya ama fabagi pau miyamna tarakli masida more lamdam asibu drugs thoklakpa mafam amani miyamna hainariba asida more miyamna mingthon asibu muthatpam thoi amadi paliba BJP lenga asigi Chief Minister N Birena war against drugs asi pandamgi manung channa lamdam asida drugs maru phukna muthatpada miyamna cooperation bibi fam thoi haiki amadi ngasi moregi je wajang khuna sida nauna hangdokliba hygiene cafe kauba asi yam chawthok chiningai ni naha singna asigumlaba miyamgi seba tawjage haiduna thokliba asida afaba samaj ama sembada hena kanaba kaya ama purakani haiki Gari huran bagi geng kupu semduna Imphal manunggi tongan mafamda gari huran bagi thabak tawramba geng kupu gi leader fagat pagal loinana makoina huralamba eco van mari gari huran bada sizinaba alto car amasu fagat pangamle haina ngasi nungtil city police station da pangtokpa pawgi mifam amada Imphal West District Police ki SP Megachandra na phongdokre
mahangna pangmisingda phongdokibagi matung ina Imphal City gi Thangal Bazar Pauna Bazar gi mafamsingda ecovan kaya mangbagi paulaiki masigi matangda City Police Station amadi Imphal West Police ki civil dress set pa police personnel kayana SP Imphal West ki lamjing makhada City Police ki team amaga loinana thigatpagi thabak chathaki maduda Imphal manungda khilliba CCTV ki footage singi matengdagi gari huranbagi thabak asi Alto car bearing number MN06LA6827 asi sizinai haibadu khangba ngamki mahakna takhibadi gari huranbagi gengkutpu oiriba Ketrimayum Victor Elias Boy chahi 94 apokpa KSS Ibohol Singdamai Chinga Makha Ketri Lekaidagi Miyoi asi December 13 ki ayung pung 13 makhairom taba matamda City Police ki team amana additional SP Law and Order Imphal West ki lamjing makhada phagat pangamki loinana mangondagi gari huranbada sizinaba mathakta pankriba alto car asi recover tawki makhatana wahang pahong chathabada Rosan Yumnang chahi yangkhai apokpa laikhidraba Y Maharaj Singha Singjamai mamang lekaidagi haujikna Mahabali Kabuikhulda leiba miyoi amadi mangpu misau chahi yangkhai mapan apokpa laikhidraba Ringkohan misau haukip Bankus Jenthong Imphal East asi ngarang phaki haidi loinana makoina huralamba ecovan mari amasu recover tawba ngamle haidi pawi mifam aduda saruk yakiba City Police Station gi officer in charge Inspector M Sudirna phongdokkibada miyamna masa masagi gari singbu cheksinna loina biu bazar manunggi parking nataba lambigi nakalda maram chadana gari pangkham khamjinbagi thabak chathabiganu hainasu appeal tawki Bobby Wahengbam amasung Maipaksana Haurongbambagi Aigi Kona Stelon Maifoni amasung Maibam Amarjit Singhagi Highways of Life film ani asi 51st International Film Festival of India 2020 gi Indian Panorama gi khalakle minute marifutara sangba Aigi Kona film asida polo gi hawdokfam oiriba lamdam asigi polo player singi oiriba fivam amadi poni singbu loina bibagi mawong matau sing utli Minute Yankhaini Thoi Sangba Highways of Life film asida Manipur gi highway trucker signa National Highway da thengnariba makhal kayagi kudong chadaba amadi awa ana sing adu utli Highways of Life film asi Dhaka da pangthokiba Liberation Dog Fest 2020 da Best Film Award phangkrabani Panthoibi Housing Finance Company Limited ke chairman amasung managing director Thokchom Hemon haikre paisa loksal laga singdokpagi hainabi leitaba haibasi isa khakta mangjabani company gi oinadi loni singna paisa singdokpagi chang chada mariputara ni palom loan gi paisa singlakle wafamasi Manipur Press Club ta Panthoibi Housing na sinduna awareness program for stakeholder in competition of 15 year of Panthoibi and its financial journey haibada mahakna phongdokkibani mahakna makha taraduna company asidagi loan lawkhibasingna loan fajana singdokpirakpabu thagatpa phongdokjari COVID-19 laichat lockdown laikhiba matamda company asina matamgi oina thabak tawduna lakli haina su phungdoki ngasi numidang waram pung mari rom tabada Kakching District Police ki manung chanba Kakching Makha High School manakta laiba N Siamchan chahi nifu apokpa N Babu Chan gi yumgi chaksang maina chakre mai adu electric short circuit agi hawrokpa oigani haina thajanari mai chakpagi pau tabadagi Kakching Fire Service ki kangbu laktuna mai kanbagi thabak chathagi hairi Singnarakpa khudingmakkidamak Indiana mayoknanaba sem saduna lei haina Defense Minister RM Rajnath Singhana phungdokre langi mawong amasung lalonggi mawong matawsing hanadagi mawong hongle cyberspace langi damak sem sananaba mahangna handakta nauna commission tawkraba Air Force ki flying officer singda haiki flying officer sing adu Hyderabad manaki Dundigalda leiba Air Force Academy dagi training loiraba singni hairi Northern sector da India ga China ga ki marakta ungkhatna khiba adu palladuna minister na haiki India amadi santi pamba leibak ki adubu leibak asida disturb tawrokpa khudingmakpudi thengnana ba sem saduna lei flying candidate samaromda defense minister na wings khudol tamki United States ki Food and Drugs Administration FDA na Moderna gi COVID-19 vaccine adu emergency oina sizinanaba authorized tawkre FDA na ayaba anishuba vaccine Moderna's COVID-19 vaccine na oire vaccine asi healthcare workers singda chayol asidagi piba hawragani hairi vaccine asi anisubada pigadaba miyoi kanglupna older people ni hairi FDA na
Pfizer Inc. amasung German partner BioNTech SE gi vaccine adu sizinanaba honaba ayaba pikrabani. Loinana US healthcare worker listing kayada chayosida pibasu haukrabani. Ningsingba yai COVID-19 laichatna maram oiraduna US da miyoi lak hena sikrabani. Sanabagi pau. Indian Super League ki ngarang sanakhiba kuntrani thusuba match da Jamshedpur FC na Northeast United FC bu amasunoda maitiba pikre ngasi league asegi kuntrahum dusuba match Goa gi Fatorda Stadium da FC Goa ga Chennai FC ga numidang pung 8 makai dagi sanaba hukre hayang December tang kun nomaising numita match ani legani ahanba match na numidang waram pung mga tabada Hyderabad FC ga Mumbai City FC ga sanagani numidang pung 8 makai tabada na Kuntra mga suba match Kerala Blasters ga AFC East Bengal ga sanagani. Aroibada maroiba pao amuhna pizari. Chief Minister N. Birena Emergency Response Support System launch tawkre. Kakjing Assembly Constituency ki MLA M. Ramesho na nauna siyangba sakaliba water supply scheme singyen singkre. Loinana singnarak pakhuding maki Indiana mayok na nabasem saduna lai hai na Defense Minister Rajnath na haikre. Ngasigidamot di Paodam matang sida loijari miyeng tabiri basingbo amukana kronjari.